ngasi phong ki ba paukse pongna famdagi special content mo na lakhosaraka na mayam na thamjage aduga thamjagadriba content asigi mamingsina miyoi basibu amar oirakpa ngamkhigadra haiba thelsida and shamkishor singha miyoi na poklabadi nongmadi soidana sigidaba ngaktani masi khalubada nungaibadi nate dubu asiba haibasi soifadraba hingbagi mamalduni medical science amasum technology gi chakholakpagi matungina miyoibagi sibigi numit tangsi matam khara pungja khara chonthabadi yai haibasi ngasigi mirolna ikhang khangnare miyoibagi punsi sangbagi matamsi maril chatpa posak amagum asum leptana singthokpa yarabadi nongmadi miyoiba haibisu siba naidaba amar haibadu oiroidra masigi pakhumdi miyoiduna khalliba siba naidaba miyoiba haibisigi wanthokki makhapoli miyoi kyana siba naidaba amar haibisigi maramda karino haibadu hingnariba sigi asingba wanthoksi thawaidi siba naidi haina thajabasini adubu kanaguma miyoi kharagi oinadi wakhal loksing tinjang kaijangdana masa phana hingba ngamani adubu matam sangna makhoyi punsi sangdo khalaba phawbada universe asigi aroiba langdai di hingduna leiba ngamloi habisini miyoi bahaibisi ahal oirakani amasum sigani akaknaba matam leitana amar oiduna hinge hairabadi haksangi tuan tuan ba saruksingda ahal oibagi olakliba sawong singsi lephan batai thing batai masigi pakhom bigyanik singna piba ngamgadaribra yamna ahal oidana ba sanga jiba kharada thawong asi nainaduna wang asigi pakhom piba ngamkhre adubu masimagna mapung phaba mai pakpa haibadudi nati miyoibana amar oina siba naidana hingba ngamgadra haiba wang sigi pakhom pinaba honabada ngasidi bigyanik singna yanglen saru panaba jellyfish kumba jiba singna pukning singsilibasi ariba ahal oiraba sel singbo hundokhiduna anoba sel sing semliba stem cell sing semangambasini hydra amadi jellyfish ta akaknaba anoba sel sing hapsilakpa changsilakpa sina jellyfish singsi matam punamakta naha oiduna leiba ngami jellyfish singsi samudrada leiba atopa jiba singna satokhibagi wani makhoyi punsi sangbagi matam sahi million sawadagi satretki mathaktani jellyfish makhal yambagi matungina chaw sangbasu khenai khwaidagi pikpadagina khwaidagi chawba jellyfish ki asangmasi centimeter amadagina chawrakna feet chani phawba sangba yauri jellyfish makhal lising animuk lay aduga species ta lak ahumni miyoibigi masada liver na tawriba sigumna haksangi saruk singsi nauna sakhwat hanba masum asfo apan yauraba haksangi saruk kharada nauna semjin sajinaba stem cell sing yawe dubu hydra amadi jellyfish kum miyoibigi masapuna makshi haiba stem cell sing asina sagatpadi nati cell amadagi cell sing khaidorakpa amadi anobu cell sing bu semgat sagat pasina nataba miyoibigi tongan mathau pangthokadaba cell sing darka leibasini khudam amatang panba taragadi red blood cell na haksangi mafam punamakta oxygen puduna sali cell sing akaknaba mathau pangthokpa matamda cell amadagi cell sing khaidokpagi tawba ngamba magun sakti singdu mangki aduga amaromda aikhoi miyoibigi masada yauriba sahi yamlaba ahal oiraba cell sing asi hydra amadi jellyfish kum hekta langthokhiba ngamde khudam haibabu miyoibigi brain da yauriba neuron singna e pau puthok pusin dawi matam koire haiduna aikhoina pamdre haiduna neuron bu hekta mohut sinba yabanati maram asina ana ayek yaudana miyoibigi haksang phana thamba ngamnaba amadi punsi nungsangna leiba ngamnaba wakhal loksing pibada jellyfish na bigyanik singda asauba ithilama piribasi adomoinamak siba naidaba miyoibigi mangmangliba bigyanik singi biological immortality haibisidi oithokloi haina hydras lack of aging puthokiba california gi clemonta da leiba pomona college da thaupuriba biologist professor daniels martinez na haikibani hydran olibisi makhoisi ahal oiba haibisi leikti adubu matam punmakta naha oiduna leinabigi mawngsidi miyoibana matau tamangamde maramasidi bigyanik singna naha onthokpa ngamba siba naidaba hydra amadi jellyfish ki jingi masak mong thijinduna paring naina nainaba hawraklibasi thijingadaribisi gi maruiba hiram khara adudi
स्पेनिश की थिजिलोई वैज्ञानिक सिंगना सीबा नाइदबा जेलीफिश की जीनोम सिंगी अकुप्पा मरोल खांगदोकनाबा सेमसाबा अनिसुबदा वैज्ञानिक सिंगना जेलीफिश मखल टोरिटोप्सिस डोर्नी अमसु मसिगी मसल इबेमा टोरिटोप्सिस रूब्रागा लोइनना मखोय अनिगी मरक्ता लैनरिबा जिनगोयबा मरी सिंगदु थिजिनबा सिंगसिनी वैज्ञानिक सिंगना थिजिनबा सिदगी खांबा ngamkhibadi टोरिटोप्सिस डोर्नी की जीनोम सिदा मसक मवोंग होंदोक होंजिन तौबसिनी पुंसी सांगबा अहल ओइदबा नहा ओइदुना असुम लैबा अमसुम सीबा नाइदबा हाइबसिदा मियोइबना खंगदबा अरोनबा खरा लेरमी मदु ओइरगसु सीबा नाइदबा हाइबसिगी पाखुम पीगदबदु लोलिबा वाइखु सोसिदि हांदोकपा ngamdana लेरि पाखुम पीनबगिदमक लोलिबा वाइखु सोसि हांदोकपा ngamnaba पांबै थिरकपदा ngasidi वैज्ञानिक सिंगना सीबा नाइदबा हाइबसिगी पाखुम पीनबा जेलीफिश हाइबा यामना तोयना ना ओंथोकपा ngamba जीबसिदा माय ओनसिनबा हरकलिबसि हिरमसिदा थिजिलिबि स्पेनगी थिजिलोय खुतपुसिना सीबा नाइदबा जेलीफिश टोरिटोप्सिस डोर्नीगी जीनोमगी अरोन अथुपकियाबु खांदोकपा ngamnaba सेम सारे अमसुम असिबदगी नंथोक्तुना पुंसी सांदोकनबगी जीनोमना लौरिबा मखल क्यागी अनौबा थौदांगदुगी लंगला लंजिन फंगबा ngamnaba kana honari यूनिवर्सिटी ऑफ ओबिडोदा थबक तौरिबा डॉक्टर कार्लोस लोपेस ओटिना लुसिंगबा खुतपुना जेलीफिश की परिपुरी की होइबा पुंसी सांदोकनबा टॉप टॉप मगुन चेलबा जीनोमदा सतखिबा आरोन मथावंग सिंगसी खांदोकनबगी वाखलोंदा जेलीफिश की जीनोम सीक्वेंस हंदुना थिजिलमी अमसुम मियोइबना सही यामलगा अहल ओइसिलकपा मरि लेनबा थावंगसी विज्ञान की होइबा अनौबा लंगालंजिन खरादि फंगबा ngamle असिगुमा नैना वरोलसी यूएसए की Presiding of the National Academy of Sciences हाइबा सिफोंगसिंगना फोंखिबने वैज्ञानिक खुतपुसिना जेलीफिश टोरिटोप्सिस डोर्नी अमदि मसिगी मसल इबेमा टोरिटोप्सिस रूब्रा मखोय अनिसिगी मरक्ता लैरिबा जिनगे अरोन अथुप नाइनबस जिनसिंगी मसक मोंग अमसुम मखोय अनिगी मरक्ता लैरिबा यामना साउना खेनबा लैरिबा सिंगदु मथंग मनाव नाइना इथोकपा सिनी टोरिटोप्सिस लूब्रा सिदी सेक्सुअल रिप्रोडक्शन पांथोखरबा मसा मसु पोखरबा मतुंगदा हानगी फिबमदा अमुक नहा ओंथोकपा इंगमना ngamba मसिगी मखुरा मतोंदा यावरिबा जिनसिंगा यामना नक्सिनै मानै टोरिटोप्सिस डोर्नीगी मागी डीएनए की आकायतोय थोकपदा अमुहना सेमजिनबमदी चप मानबा सगोंग सदादा सिंदोकपा याय मसिगी जीनोमदा ngahak leitana masak hongi amasum वैज्ञानिक सिंग असिना टेलोमेरी हाइना खंगनबा क्रोमोसोम सि असोय अंगाम थोअनना सिजनाबा अमसुम सेम साबगी थबकसु तौरि मियोइबदी सही यमसिलकपगा लोइनना टेलोमेरी की असंगमसि असुमसुम टेंसिलै नहा ओइथोकपा अमसुम सीबा नाइदबा हाइबसिगी हेना फबा अमता ngairaba वखल लौसिंग फंगबा याबा कया हिरमसिदा थिजिलिबा वैज्ञानिक खुतपुसिगी पांथोकदबा थबक थोरमसिदा पुन्ना थबक तौमिनबसिना मखल क्यागी मेकानिज्म पांबै क्या फंगबा ngami असुमना करिगुंबा अमा फंगबा ngamnaba साथरिबा थवोंग सिना सीबा नाइदबा जेलीफिश कुम नहा असुम ओइदुना लैनबगी विज्ञान योयबा पांबयमा माय पाकना पुथोकपा ngamgani हाइना हिरमसिगी मतंगदा अहानबा आर्टिकल इखिबि मारिया पास्क्वा तोमरना हाइदि अतोपा मखलगी जेलीफिश कुम टोरिटोप्सिस डोमिसु मागे लाइफ साइकिल सी अनि थोकना लै अहानबदा मसा मसु पोकनबगी समुद्र इरोलनुंगी लैमाइदा पीपा पुन्ना लैबा मतमदुगा अतोपा यामना मरु होइबा मना चाननबा चिंजाक मरांग कायना फंगदबा मतमदा हिंगदुना लैबसिनी हाइरिबा फिबम सिंगसिगी सुसिनबा चपचाब मतमदा जेलीफिशना पीपा उनदुना मसा मसु पुथुई जेलीफिश मखल क्याना सही यामलबसु नहागी फिबमदा अमुक हलकपा मधि लाबागी फिबमदा हंजिलकपा ngambagi matau ngamba magun lairagasu sexual maturity यौरकपददि हारिबा मगुन सिंगसी खरदि मांखि सोहाइदि मरक्सिदा स्पेन दा लैबा ऑस्ट्रेलियन यूनिवर्सिटी की बायोकेमिस्ट्री अमसुम मोलिकुलर बायोलॉजी दा थबक तौरिबा प्रोफेसर कार्लोस लोपेस ओटिना फोंदोकपगी मतुंगिना सीबा नाइदबा मियोइ पोकी मंगलानदु फंगनबगी लालोंग असिगिदमक थिजिनबदा विज्ञान योइबा सबसाबा पाखुम फंगबदि लेत्रि अदुबु खोआइदिगी मरु ओइरिबदि अपिकपा जीवसिंगना सही यमलगा मनिंग हंदुना नहा ओइरकपा याबगी सेलुलर प्लास्टिसिटी दा अककनबा पंखै अमा लैरिबसि
khangjiningai oi asigumba wakhal loksing asidigi aikoi punamangna asa tawba yabadi miyoibana ahal oisilakpa matamda thengnariba laina makhal singa mari lainaba wahangi pakhumdi soidana phangma ngamgani haibasini hainasu ngasigi special content si myamna spooning loksingona myamna thamjage aduga makasa tharakpoina myam ngasi sanalaiba ki mapau myamna senjaramge myam loifum yeng taminasi special content moina myamna thamjage sanalaiba ki mapau nepram krishna mohan Siba Pakwada Saladu Yenbagi Muhut Kum CD E Katkadori Laibaki Masak Naiba Taidok Hendopa Matik Magul Labor Miyoi Natragana Lusimba Kyagi Mapo Kumon Numit Sibi Kumon Numit Pangthunai Housing Su Pangthunari Kanakana Gumana Masamasu Oibashigi Mapo Kumon Numit Happy Birthday Pangthunari Punamangna Tari Khangi Uri Asigumba hauzik leba asigi Prime Minister Narendra Modi gi mapokumon numit thauram September 13 pangthokli yamna ngalinga Gujarat State ki Chief Minister oiringaida thauram asi pangthokramgadra haibadi khangdi adubu Prime Minister oiraba matamdagi saladu miyamda yenthokhtuna pangthoknaki kumja English singaniga taraga mapanda Narendra Modi gi humfuga mapan subu mapokumon thauramdi September 13 da Siba Saptaha Haudoktura Kumza English Singaniga Kungi September 13 Pawbo Sataki Aikogi Chief Minister N Berenasu Miyamgi Mathau Tarakpada Sizinanaba E Unit Ama Katuna Siba Sapataha Haudokibani Loinana Narendra Modi na Haibawadi Ishona Haibani Haina Fungdokibani Sahi E Katpana Narendra Modi gi Mapokumon Numit Thoramgi Mapungwebani Saurakna E Unit Kaya Yamna Katkibagi Haibadudi Kanada Su Khangan Kitre Manipur Chief Minister E Katlabasu Tripura State ki oinadi state ki sel thumda mateng oinaba Narendra Modi gi mapo common thoram ga mari lainana nomagi tolop lengak kathoki matamaduda kalam asimaktada Siba Saptaha Manipur E Tripura dana tolop kathokpa haina sanalebak na mapau sen ki busulaki Kumza English Singaniga Kungi September 13 Narendra Modi gi sai humdra subo mapo common numita mamang sai gi September 13 da hawdokiba Siba Saptasu Lushin Kibani Loinana Tamil Nadu gi Coimbatore Ladu KG humdra Siba Mahadev da Kalaga Miyam da Yentokibagi report Mediana Taunaki Hanaki sai English Singaniga Kungani Thogi Oina Ngarangdagi Narendra Modi gi humdra gani thoi suba mapo kumon thoram hawdokpaga loinana October ani Zatigi Mapa Mahatma Gandhi amadi leba sigi ani suba Prime Minister Lal Bahadur Shastri gi mapo kumon numit phawba tha makhai amasupna Siba Pakhawada haina pangthokpa hokre matamamada hekta darakar oirakpada EP gani haiba BJP gi Miyoi kya gi ming telephone number yauna Directory ama Chief Minister na phongkhre amadi kumsigi ihan hanbo oina Social Welfare Minister Haikham Dingona ngarang Rims Blood Bank masagi ikatkre masagi ikat pahaibasi lairik na khunba khaidana miyoibigi khwaidigi sawba sebani hainaribani BJP na Narendra Modi gi mapok thoramga mari lainana sai khudingi su nataba ningsing lakpa matamda ikat pahaibasi yamna singthaningai ni katpani haina wasak patada mahai phangba haurabani haina launari Narendra Modi gi nataba tongan state kueba yauna thoram kaya da voluntary organization singna kepe kaya tauduna miyam gidama ikatkre hauzik su leptana sathari voluntary blood donor kaya ikai khuna botkre matam gi darkar oirapada mating kaya su pangkre adubu lenga ki maike digi saugat pibadi iwato watuna leibugumoi masimakti peningai oidi adubu handaki Siba Pakhawada gidi kari oirakadagi haibangamde mathangi Lok Sabha election pangthokadaba kumja English singani kunga mari dagi Narendra Modi gi sai humdraga mari suragani BJP gi oina election thengnaba yaba thaupubu yaba minister yauna gi sahi asi humdraga manga doiki maduna maram oiraga Siba Pakhawada pangthokpo oina su unari masina miyam gi miyengni ona tainaba su kanana khangani khonglaga khangba haidu tari Hauzik Center gi Narendra Modi na lusingba BJP amasum sungsinaba lenga asi kumja English singaniga taraga mapan gi me kuntrada semkhibani anirak supatamni ahanbagi sahi manga gi tam tharaga government asi sahi nipan helakle duga Manipur gi N Berena lusingba BJP amasum sungsinaba lenga asi gi ani supatam gi oina salibase si gi March kunga mathoida thabak paiba khibani
aduna ahan batamga tharaga sahi mangaga tha taruklom sure samna BJP ki double engine lenga asi center gi sahi nipan adu state kina sahi manga mapung phakre sahi nipan rom asida manipur yauna awang poklab na masi angak pa phangna sakhle haina claim tawri adubo miyam nadi yaningdri ai hogi chief minister n berenadi sei khara ngan khatna BJP na lenga pairam labadi manipur national capital delhi dagi hena sakot thorangi thabak khumang chokshin bangamgani haikre center da BJP ki lenga leikraba matung sahi ani rom haibadi kumza english nganiga taraga taruk phawbadi haujiki chief minister BJP ki lusing ba n beren congress lenga ki wangang loi oirami haiba punamana khangi kuidribagi wani manipur apipu state ni kanana kanano lusing bani hairibasing kana karamna haurai khangna bangaktani khainaramdai yongmanbi lauramdai tengna manbi haibadu hekta ningsing lai ngasidagi sai manga gi mamang congress ki okram ibo bina lusing bu lenga du IRB lenga khaina khangnarambasu thengnakhi I haibisina kanano R haibisina kanano B haibisina kanabuno haibadu ikhang khangna bangaktani I ga R ga di hauju phawba lengon duna satminari leminari B di sahi manga gi mamang na khaidokre hauju na sahi manga mamang gi wa kaukthokre adubo miyam nati kaudri ningsingli hauju ki matamda songthok sungsin tawba haibisingna ngangbo wa taninglamgadaba mandi masi khangbadagi oiramgadaba mali prime minister gi mapok kumon thoramda saladu yenbadagi khara thaidolaga I kat paromda miyeng sangsileglibisi midyeng asidi afaba sumani toigum sum thabakla khadangla haibadudi yengminasi ngaiminasi state asi haujuk sel thongi awaba mayuknari haiba punamana khangi state secretary ta famliba bureaucrat officer singna hena manung thitna khanglamani state assembly na pass taukiba senba sayisigi budget adu sumnagi matau manaba puthukiba zalo natragana budget adu da utkiba senpam adu maram sana sijinari bra haibasi misa miyamna khangba poknari tawbagidi chief minister n berena mamangi tamda state ki web sahi manga taruki financial white paper ama pothoklagani haibasi state assembly gi manung amasu mapanda kyarak lauthokibane dubu ngasi phawbadi udri pothokrabra pothoktribra haibadu khangde puthokidabadi mali tawbagi budi lenga ki thongmi employee sing thabak tigi pothapa matamda thawmi edugi phangpham thoko punama khudakta phangangani haikrabasu ngasidi sahi ani hum suraba phawba lupa ma phawba phangdana leiba yauri hauji hauji mathau tawri besingi tha ani humgi tolopi thoktabada sin kangthok pangamdana tumin leinari handak state secretary ki thawmi singna nimit khrani thabak lepgi khongjang sathaduna demand khara talambadusu yengsilage hairaga dum yana khramale tauragani pangthoragani yengsingani haibesidi hakmale punama sina state ki sel thungi phibam pumsai sairabani hainaribasi sumgadaba mali pumsai sairaba sel thungi phibam sida white paper puthokpa ngamdaba soidan oigani haidokhiba laukthokhiba kaya thabagna utpa ngamdaba haibesi sinthibani minambani hainadi launari adumnadi oiraga tawdaba yadraba madi oibadawna launari masisu ahongba mani ahongba haibesidi wangang pawba hauraklibasini masisu kanagumanadi asedini haine kanagumana andedin su haine asum arandudi miyamna lebasanu yamna masin thoramba wa loramba go to village go to hills ngasidi maming phawba tanakidre masigi mot assembly constituency kharada go to laikai haudonakre sagolban a sida go to village tokre go to laikai takre nambol a sida su tauni haikrabani tawramlagani go to laikai digidi go to home lakadra khangdre masisu yengba tai ahongmani matam gi haiduni war on drug khara ingtakre drug haibasida yudi yaudabani gawada yu sungba minister MLA khara satuna yenghalure gawa gi yumthong khuding yu sunglabasu yuna thoganba anaba mata leite haikre manungi isiel de aduma ikhang khang narabani asumna war on drug campaign antakhrabasu lupa crore kya gi drug phabadi lepte mapudi sikianani asyengba amata haidokte asiguma thawongnadi campaign asisu bom na hauraga poklaubina lusin khibra singnabasu phongdoknarakli haujikti punamak na thairaga seva pakhawada october ani phaw sathariba sida miyeng thamli sala du yenbada ahongba mingsat tanbegi mohutta angamba thakta ikat kadori seba sida voluntary blood donors singsu puning thawgatsi yokhatsi
ब्लड बैंक मसिंग यामहनसी हाइबनतना उपाय लेते लाउथुकिबो हाइकिबसिंग वरेप लाउकिबसिंग हेक ngamliba makai thabak to onthoknaba hotnasi ngamloidaba thabak lauthokanu haikibadu ningsingba sungani sibu sumdabani hairagadra re haibangasi sanalaibaki mapau seba pakawada saladu yenbagi muhut kumsidi I katkadori haba nepram krishna mohon mayamda thamjaramge aduga hosikoinadi mayam matang sa lusinjarage mas mayam puna anaw update ngaminasi and thank you.